First of all, the EPAC TV News welcomes everyone. State asida President Rulengak Lakhaba Matungda Security Force na Arambai Tengolgi Matakta Chathab Operation Hena Kankalakli. Pia Lengaki Matam asida CBI Yamasung Tongan Security Agency Sina Arambai Tengolgi Fighting Commander Yauna Mio Nipugi Matakta Pagat. Central Security Force di Makok Tongu Official Amana Dekan Herald Pausi de Pundo Kibada Manipur Santi Handlek Nabagi Wakal on the Zayesi Pavai Tada President Rulengak Tangkaba Matung Security Force na Arambai Tengolgi Matakta Chathab Operation Hanadagi Hena Kankalakli. Arambai Tengola si Kuki Yamasung State Administration Hakting and Unkatnabagi Tabaksunda Hakting and Chene Haibig Maral City. Arambai Tengoli Fighting Commander Asem Kananasi Hana Police Constable Am Oirambadagi Kona Tanga Rebel Leader Am Oirakiban. Loinana Sahiasigi Junta Tongan crime Kaya Chenabadagi CBI in Pagat Kiban. Parab Arambai Tengoli Kambusingasi ransom abduction Amasung killing case Kaya Chenabagi Matakta Police Amasung Atai Security in the attack to Bagi Toksin the Chene Hairi. State asida President Rugi Lengak Laktingi Matamdadi Arambai Tengolgi Mayok to Tabak to Bahibasi Yam Arubam Oiram Kiban. Minister Amasung MLA in the Power Makoising adu, Powder could Tindilam Kiban. My tain piecing the Sumakoising adu Nax in the Tambagaloina, Makogi Matak the actual Lakotnabo Hotnabada, Security Post of Unkatnabagi Tokaya Tokiban. Aduba Hojiki Arambai Tengol Yawn military group singing members in Matakta, Tamna crackdown to Bagi Tabak Hisatari. How he balipa poko numitasu sahi asigi jun manga the Bishnu Putusa Takiba Ban Manunda, police officer Amayaun police personnel sing the Kut Tarakib Arambai Tengol Gimio Taruk Pagat Kibalere. Parabam using a do Impal West Amasum Bishnu Putu Tagini Hairi. Makoi sing to say Trani Pantaki say Kunipan Pau in Manu the Labani, Arambai Tengol Hoki say 2020 da Socio Culture Organization Am Oina Maitegi Culture Sibu, Naxin and Amasum Pijapto Nabagi Pandam the Sapong Kiban. Aduma Pohoki Basay 2023 made a Tokiba, Maitay Yamasung Kuki and Market Toki Unkatnabagi Todo Adura, Security Postki Kulai Lutoba Amasung, Kulaising Dubu Kuki, Matakta Sina Kibagi Todok in the Chennai Hide. Senior Security Officer Amana Punto Kibada, Arambai Tengolgi member as in Maitay Yutkaya inducto Duna Lishing Yankagi Matakta Labor Loina, Makoid Arm Training Power P. Group as in a Maitay Sing Namataba Tampaki Tongan Mapamsinda, Control Room Power Hangi. 2024 gi Janwai Thada Maitay email contract Amazon MP Ani Impari Kanglada Koduna Kukising Mayok the Excel Lonaba was up zero for sign to Honki Haina, Tongan Maral Kaya Siri. Amaromda, President Rulgi Lengak Lakrab Matung Sayesi Maskulum Doida, Impal Ista Pambaina losing by UNLP Kambu Amaga Katnasay Nabagi Todo Amada, Arambai Tengolmu and Ipaki. Applicant Kuni Twidan Asamgi Kasar District Mu Amapabagaloina, Arambai Tengolmu and Ipaki. Jungi Tang Nipanda Arambai Tengolgi military chief Asem Kanan CBI na arms smuggling the China Bagidam Pagatki. Jungi Tang Tratana Maiti Pangal Kamuti differently able parcel ama Paba Ambasum Hatpagam Marilena Arambai Tengolgi Taru Paki Basulay Kabani Haina, Power Shin Makatar. Power Siki Sargom Oina, Middle Iski Paukara update Tozege. Israel Prime Minister Benjamin Netanyahu US President Donald Trump ceasefire Matang Unaring Selecta. Israel air strike in Gaza Egypt Palestine Matan Nipugi Matakta Houkhre Haina Hospital officials in Makai de Hairi. Khan Uniski Makatang Madalay Nasir Hospital Asibasing Pukalakibasing Manunda Tara Amana Angang Eduga Tratri Amanu Pingaktani Hairi. Strike Amakatana Imungamagi Taras Pulap Siki. Taudo Adigi Matang the Israel military Makai de Akakna striking and doing Maramda Tayum Amapo Punturok Platri. Adubu Makoina Kangalak Warolsing Matung Inadi, how Kibanumita Gazagi Tongan target Samarongi Matak the ethics Ataki. Madugi Manung the Kulai Pipam, Mishailan searching Tampam Amadi, Daniel Kea Yaw with the Natana, Lan Missing Aduna Chang with the Taklam Lang Sing Karatuai with the Yauki. Mashita Sunatana, Hamas militants in the Maral Sira to the Makoi Kulaising Amadi, Paitersing Micham Marak the Lotsin Duna Heli Hai. Palestine the labor Misham Ayam Zaba Takapang the Big Awabaki and Libani, Madu the US and Sokat Israel at centers in the Yeli Polamsing. Low Bulak, but the militants in Yawi Haibagi Namada, no may caption to the Misham Kaya Hat Penihina, power resources in Makatar. Nakalam Romda, Malaysian airline passengers Saniga Mapum, the Amazon crew members Samanga Tramangatom Plenama, Russian Captaragam using at the Lonesian Kivenihina, European Makok Toma Human Rights Court of Pondokre. European Court of Human Rights Injustice High, Kumja 2014 July Tang Trateta. Amsterdam the Kuala Lumpur Tamna Piper Malaysia Airlines Boeing 777 Russian missile captain to Iraga, using a Sian given Haibagi, Mayexam Kudam Pangli Hairi.
Strasbourgta leiba court ki president Matthias Ogorna judgment puthokladuna hai Russia na misal sizinaraga Malaysian plane atamna kaptakhibani haibagi khudam chapchana phangle plane kai khibagi thoduk adu Russia gi khut yaw ki di haina phongdorakhibagi thongadu international law ni yadaba thong Moscow na hiram masi matang da mapung phan investigation chathabu loinana asoi ba thorang adu lokhot lubagi damak laikhidaba sing imung manungda matik chaba compensation pifam thokpani haina su European Court of Human Rights na phongdoki haire Napal na haraba America gi President Donald Trump na dollar currency na malem gi oin adum ningthau oidun leikhigani hain lothorkhibaga loinana BRICS ta yawriba lebak sing da chada tara hena tarif thamlagani hain phongdokre panba yabadi Brazil Russia India China South Africa yawna puna lebak 13 da Donald Trump na tarif chada tara gi mathakta thamlagani hain lothorkhiban hairiba lebak sing asida Donald Trump na tarif thamjilagani hain lothorkhib asi BRICS ki manung chan yawriba lebak sing gi luchingba singna America ki currency dollar bo kano sin duna phongdora ki wafam taraba matungda lepak po phirip ni haire adu India ga di lakadoi bu chai khara asida business ki oiba lam asida afaba mari thamduna kumja 2030 phawba gi manungda billion dollar changa gi mathakta lalol itik tawna na pandam thamgre haire Washington DC da andak Prime Minister Narendra Modi ne chatkadori bu khongchat asida President Donald Trump ga unaduna India amasung US laibak ani marakta punna chatmina gadori bu lalol itik ki thabak thorom sing matangda argoiba phirip lawragani haina ju phongdokli nakalam romdana Russia ki President Vladimir Putin amadi China ki President Xi Jinping ani ga punna arwan ba lalong kaya chathaduna malem gi ahum su bulanjaw thokna ba tharang thochil tawri haina NATO gi chief makruten phongdokre hauji Russia hai belebak asina kariyamba Ukraine lan mai paklabadi madugi matungda Europe ki lebak sing da Russia na landara kani haibasi soidraban maram madun Russia malem sin batungna makhoi khubamnungda control tawdun thamnana bu hotnarli thawong sing achi khangnak padagi Europe ki lebak sing nasu langi throng taw horakhibani haina pawgi source asina makhatar sahi ahum hena sok adun lakli Russia amadi Ukraine lan manung chana haukiba pungkun marigi manung da Russia na drone chatret ka kunipal amadi matik mayai leiraba missile traun dorum kapsin duna Ukraine da pak chana landakre haina report amana haire report asigi matung ina Russia na chatrakiba attack adu Ukraine da leiraba ya basing thuwaina bu hotnarkiban Russia na kapsil lakhiba matik mayai leiraba cruise missile traun dogi manungda Ukraine gi lanmission missile tai lamni thuwaiba dun manghanki Russia na Ukraine gi khatang sarukta leiba Lux Rabik Kaminsky amadi Ternopil hairiba city asida atamna target tawkiban infrastructure kaya pak chana mang takhra basu hoju phawbagi oinadi mi siba amadi aso apanang khibagi pawdi pandre panbaya badi thani pu hinjilaba Russia amadi Ukraine lan asida Russia na Ukraine da landarak khibasing adugi manungda handaki asina khwaidik acho attack amani haina panari lan asida Russia da North Korea na mating pangsinduna acho bulanjaw ma thonna bu honnari haina su malem gi lan gi maram da khang hairaba experts sing na phongdok pasu leikhraban lan loisina ba America gi President Donald Trump hotnadun lakhi badu Russia gi President Vladimir Putin na lan loisin ba pamde badagi wanga nganglak badagi Donald Trump kham thingna asaw pokhi bani haina paw gi source sin makhatar atopa paw mana Union Home Minister Amit Shah na politics tagi toklaga organic farming tawduna punchi lelagan wafam masi Madhya Pradesh amasung Gujarat ki nupi singa chakot thorangi matang da unaduna wari sanakhiba thorom amada phongdokhiban thorom matu ta mahang state ani dagi lakhiba nupi singa chakot thorangi matang da paikhat piyaba thabak thorom singi matang da khanna khibag loinana laibak aida potok hena marang kaina puthok ngamnana ba amadi central government na paikhat liba thabak thorom sing da mateng adu phongdokhiban loinana unakhib adu da Union Home Minister Amit Shah na mahang angang oringai matam da thengnakhib awanungai gi matang da si pawdamki Narendra Modi gi lengak asin India gi state sing da layibu nupi sing bu awang mathak ta pukotna bagi damakta senmilon phagat hanna ba lepp palitran tongan makhali sing kaya paikhat kare loinana lon gi senthang da nupi sing na paikhat ing ba thabak thorom sing gi matang da paikhat pa ngamjana bagi damakta apik pa makhali senthang bank gi khutang da phangal khre lakatoi ba chai khara asida su India hairi ba leibak asi aikhogi maleng mi chokhat leibak sing manung am oik lagani maram maduna leibak asida leiminari ba mipum kudimangna India government hoji pau paikhat liba thabak thorom singda hena thawai yawsinduna punna chapminna bagi tangai fadab lay haina su Union Home Minister Amit Shah na phongdokhi nakalam romda Prime Minister Narendra Modi bu super premium frequent flyer mingthon piduna sahi ani tha ani helaba Manipur gi irang PM loisin gadaban Gujarat thong tektuna miyo kaya sen kibagi matang da miyam da sengdok kadabani haina AICC gi General Secretary Jairam Ramesh na phongdokre
Prime Minister Narendra Modi na leibak mangagi khongchet loiraduna hojikti India da halakre adubu ngasi phawbada sei ani thani helaba Manipur gi irang ngasida misi mina kaya thokrab amadi miyo kaya gi mayum makai manghan takhan kiduna relief camp sing changjafam lodun leiri basi nongmata phawba Prime Minister Modi na Manipur da chatki haibu wakal khandri basi Manipur gi praja singbu India gi praja mani khanba ngamdabra haina hangle mahakna makhatan hai Prime Minister Modi asi flight tongduna yamna toin mapalam sing koigan ba Prime Minister haibu oirabanina hojikti Prime Minister Modi asi super premium frequent flyer haina mingthol kobu yare mahakna hai hojikti Prime Minister Narendra Modi na leibak mayam ama koiruwa matung India da halaklabanina Manipur gi achoba national issue amu oiriba amadi Gujarat ki thongtekpa aduga Pahalgam terror attack ki case ka mari lenena justice protna bagi matangda hotna bana leibak asi ki tangai phadaba tofam thokko thabak amani haibadu khanduna PM na packet to chungani hojikti Prime Minister Modi na Bharat laklabanina athuba matamgi manungda irang mayok nariba Manipur da chatuna state asigi miyam khamtheng wari basi kohanna bagi damakta irang asigi chapchaba matung tung koiba solution ama protna hotna biyu amaromda Pahalgam da terror sing chathakiba attack ta miyo kaya ama sikhiba thodok aduda hojik phawbada BJP lengak asini justice propangamdri aduga Gujarat ki badadara da thongning khaiba gi thodok ta miyo kaya sian gi asina takpadi government paikhatliba infrastructure project singda quality control yaudi haibadu mayek sengle punama asi thongning khaiba aduda angang macha ani yauna punna miyoy 15 tuil tasindun sikhiban Prime Minister Modi ni mapale bakta koiringe matamda national calamity haibadi ising ichau thoktuni Himachal Pradesh da leiba miyam awaba nangkhiba si yenglaga state asigi oina good and governance reform tawgodabani aduga si tharleba sector sing asi hingatnabagi damakta BJP lengak asina chapchaba khongthang lakhutgadabani hiram asi July gi tang 12 da hawgodoba parliament gi monsoon session da Congress na debate tawnanabagi damakta su pukatlagani haina Jairam Ramesh na makhatan phongdokki haire Malemgi tongan-tongan ba mafamsingda thokpa thodok wathok kayagi ipausing amadi saknairaba miyoy kayagi wakhalloksingbu miyamda yauhanduna miyamgi mitnakong oihaliba EPAC TV News haiba News Networking YouTube channel amadi Facebook page asibu adomna like share comment follow amadi subscribe tawbiduna tungkoina miyamgi seba tawba ngamnanaba support tawbiyu haizari